Hi mayambu aigi channel sida amuka hanna taramna okjari ngasigi oiba card message haibetang yengminase card na kari pauzil pirakpagi ngasigi numitchigi oina haibado yamna tenna yengminase card ahum khatang lokhatjage aduga isa isa na pamba card amamam khanbiro aduga yengase ngasigi card ki message the card ama Daina fazana shuffle tawraga lokhatjarakpanebako card ahum leire isa isa na pamba card amam khanbiro card 1 2 and 3 ko sigi card ahum se pamba amam khanbiro duga hongnaba tawse sigi ahanbagi card se Sigi card se khanbiba ichilinaw singi oina ngasigi numit se pukning wakhal hakjang pomdamak yamna tangdu leitana yamna ingna chikna yamna harauna nungaina leibagi masaktunebako uba phangise aduna ngasigi numit se da yarimkhai asawba leiraga su phazana dum control tawbiyo yamna tangdu leitaba yamna ingna chikna yamna peaceful oina yamna cool and calm oina ko leibadugumba makhalgi numit ama soidana oigani haibagi card sidagi message phangebako isa se ngasigi numit sigi oina so yamna taru tanana yamna nungaina leibagi masakto aduneba sigi card sina phongdo ise yamna phaba positive ki card nebako na sina sigi ahanbagi card se khanbi bai chilnaw singi ngasigi message ne ani suba khanbi bai chilnaw singi ngasigi card message ani suba card khanbi bai chilnaw singi oina su ngasigi numit se yamna phaba adugumba numit ama oigani isa se kai haini yamna tangdu leitana leiba adugumba makhalgi numit ama oigani mina ikai khumnabiba haitare ko adugumba numit ama sudum oiba yai aduga thabak tawba matamda su fazana wakhal se khallaga pangthokningba haitare adugumba gi wakhal fawba numit ama oigani yamna sengna thabak tawba adugumba makhalgi numit haitare ko adu oigani aduna isaje iko kitangdi dum lei ko ngasi khaki wana tana yengbiriba sigi card number ani suba card khanbi bai ichil naw sing haitare ko isada iko kitang leiba haitare ko aduga leadership ki quality chenba misak oina sudum uyibako aduna ngasigi numit sigi oina su ko yamna phaba tawruba thabak kuding mukta dum mai pakpa mina honor tawbiba adugumba masak se uba phangye khajitang aina thabak macham tang pangthok saraga su mina thagat biba mina sakna sona ba haibam leidana ko tumaina nangna tawba sidi faine nangna tumaina toi sidi faine kaina wahai macham dang oraga so sumaina thagat ba haidare ko adugumba leiba makhalgi numit ama oiraba yai ko ani suba card khanbi bai chilnaw singi oina ahum suba card se khanbi bai chilnaw singi amuk yengminarse ngasigi message ahum suba card se khanbi bai chilnaw singi oina diko ngasigi numit se kitang isada awaba nungaitaba gumba thengnaba yai kari haibadi isaga loinariba mi sing amadi isagi wakhal haitare ko se yam chection biyo natanataba wakhal mayam ama khanjinbigano natanataba wakhal mayam ama khanjinbigano adagidi mi loinaba tinaba matamda su kitang chection biyo ko maramdi aigi karigumba panthung ama phanggadawre khutna lamba phange haraba matamduda kanagumba aiga nakna loinaba misak oiba yai kanagumba misak amana ko aibu chingthabirambagi adugumbagi chaina phangba haidare ko adugumbagi masak nebako adugumbagi masak nebako sigi card sida uba phangise aduga nakala maromdana mukai hai sugumagi chaina se phangtre haga sunga sigi numit se ko isada khara wakhal nungaitaba adagidi physically mentally animako adum khara nungaitaba haitare hakchang su wakhal su animak nungaitaba adugumba chaina fawba isada akiba leiba ko adugumbagi numit ama oiraba yai aduna yare makhai isagi wakhal amadi akoibada leiriba tinariba loinariba misak singdagi kitang chection biyo ko ngasigi card sidagi phangiba message sigi matung inna haijabane sina ahum suba card khanbiba ichilnaw singi ngasigi card message ko thank you